ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯀꯤꯕ ꯂꯥꯡꯑꯣꯟ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯃꯃꯤꯠ ꯍꯦꯛ ꯎꯏꯁꯤꯟꯈꯤꯕꯒ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗꯨꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯒ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯍꯨꯝꯗꯣꯛꯇꯨꯅ ꯄꯨꯔꯒꯦ ꯃꯇꯥꯎꯒꯨꯝ ꯁꯤꯜꯂꯛꯄ ꯑꯗꯨꯗ ꯗꯣꯕꯤ ꯌꯥꯡꯖꯨꯟꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯥꯂꯦꯝꯖꯥꯏ ꯌꯥꯝꯅ ꯍꯔꯥꯎꯔꯤ꯫ ꯗꯣꯕꯤ ꯌꯥꯡꯖꯨꯟꯒꯤ ꯃꯍꯩ ꯑꯁꯤ ꯎꯕꯗ ꯃꯥꯂꯦꯝꯖꯥꯏꯅ ꯃꯍꯥꯛꯅ ꯇꯝꯈꯤꯕ ꯂꯩꯋꯥ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯍꯩꯔꯝꯕ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ ꯑꯗꯣ ꯃꯊꯛꯂꯣꯝꯗ ꯍꯨꯝꯀꯠꯂꯛꯇꯨꯅ ꯃꯊꯛꯇ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯍꯩꯊꯔꯤꯕ ꯅꯣꯡꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯍꯨꯝꯗꯣꯛꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯌꯥꯝꯂꯕ ꯅꯣꯡꯍꯧ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯣꯝꯖꯤꯟꯗꯨꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯍꯨꯝꯗꯨꯅ ꯄꯨꯈ꯭ꯔꯒ ꯄꯣꯏꯔꯩꯈꯣꯝꯕꯒꯤ ꯂꯝꯗꯝ ꯑꯗꯣꯝꯗ ꯍꯨꯝꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅꯁꯨ ꯄꯣꯏꯔꯩꯈꯣꯝꯕꯒꯤ ꯈꯨꯜ ꯑꯗꯨꯕꯨ ꯈꯪꯏ, ꯑꯗꯨꯒ ꯄꯣꯏꯔꯩꯈꯣꯝꯕꯅꯁꯨ ꯆꯤꯡꯃꯥꯏ ꯑꯗꯨꯕꯨ ꯈꯪꯂꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯍꯨꯝꯗꯨꯅ ꯄꯨꯔꯛꯂꯤꯕ ꯅꯣꯡꯗꯨꯝ ꯑꯗꯨꯅ ꯄꯣꯏꯔꯩꯈꯣꯝꯕꯒꯤ ꯈꯨꯜ ꯑꯗꯨꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯍꯩꯊꯔꯛꯂꯤ꯫ ꯄꯣꯏꯔꯩꯈꯣꯝꯕꯅ ꯍꯩꯊꯕꯗꯗꯤ ꯁꯨꯞꯅꯈꯛꯀꯤ ꯏꯁꯤꯡ ꯈꯛꯇꯃꯛ ꯍꯥꯏꯕꯗꯤ ꯅꯣꯡ ꯈꯛꯇꯃꯛ ꯆꯨꯍꯟꯕꯅꯤ, ꯑꯗꯨꯒ ꯗꯣꯕꯤ ꯌꯥꯡꯖꯨꯟꯒꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯈꯥꯛ ꯑꯔꯥꯎ ꯂꯣꯏꯅꯅ ꯍꯩꯊꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯄꯣꯏꯔꯩꯈꯣꯝꯕꯅ "ꯑꯆꯠꯆꯥ, ꯑꯩꯅꯗꯤ ꯃꯍꯥꯛꯄꯨ ꯁꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯆꯤꯡꯆꯦꯞ ꯑꯃꯗ ꯍꯩꯊꯍꯜꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯅꯗꯤ ꯑꯩꯕꯨ ꯃꯥꯡ ꯇꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯈꯨꯜꯗ ꯑꯁꯨꯛ ꯀꯟꯕ ꯊꯕꯛ ꯆꯠꯊꯔꯛꯄ ꯈꯪꯒꯅꯤꯗꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ"꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯄꯣꯏꯔꯩꯈꯣꯝꯕꯅ ꯃꯍꯥꯛꯀꯤꯁꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯗ ꯅꯥꯟꯊꯖꯔꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯣꯔꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯩꯕꯨꯜ ꯑꯃ ꯀꯥꯝꯊꯣꯛꯇꯨꯅ ꯁꯦꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯎꯔꯤꯖꯥꯝꯕꯅ "ꯍꯤ, ꯃꯁꯤꯒꯤ ꯂꯩꯋꯥ ꯑꯁꯤꯗꯤ ꯑꯩꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯝꯈꯤꯗ꯭ꯔꯤ, ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯀꯝꯗꯧꯅ ꯀꯗꯥꯏꯗꯒꯤ ꯍꯩꯔꯤꯕꯖꯥꯠꯅꯣ? ꯃꯁꯤ ꯃꯪꯂꯝꯆꯠꯇ ꯃꯍꯥꯛꯀꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯈꯣꯃꯩꯅ ꯁꯤꯖꯤꯟꯅꯔꯝꯕ ꯂꯩꯋꯥꯅꯤ꯫ ꯃꯍꯥꯛꯀꯤ ꯀꯥꯝꯊꯣꯔꯛꯄ ꯁꯣꯔꯗꯒꯤ ꯃꯩꯕꯨꯜ ꯁꯦꯝꯗꯨꯅ ꯈꯨꯡꯒꯪ ꯑꯁꯤꯕꯨ ꯉꯥꯜꯍꯟꯈꯤꯕꯅꯤ ꯑꯃꯝꯕ ꯅꯣꯡꯍꯧꯅ ꯑꯣꯏꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ, ꯑꯗꯨꯒꯨꯝꯅ ꯉꯁꯤꯁꯨ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯂꯤ"꯫ ꯑꯗꯨꯝꯅ ꯋꯥꯈꯜꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯄꯣꯏꯔꯩꯈꯣꯝꯕꯅ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯂꯤꯕ ꯃꯩꯕꯨꯜ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯥꯞꯅ ꯂꯪꯈꯤ, ꯍꯥꯏꯕꯗꯤ ꯑꯃꯨꯕ ꯅꯣꯡꯍꯧ ꯑꯗꯨꯒꯤ ꯆꯕꯨꯜ ꯃꯔꯛ ꯑꯗꯨꯗ ꯂꯪꯁꯤꯟꯈꯤ꯫ ꯑꯗꯨꯝꯅ ꯂꯪꯁꯤꯟꯈꯤꯕ ꯑꯗꯨꯗ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯃꯤ ꯃꯥꯡꯈ꯭ꯔꯤ꯫ ꯑꯉꯥꯟꯕ ꯃꯩꯉꯥꯜ ꯆꯕꯨꯜ ꯑꯗꯨꯅ ꯄꯨꯝꯅꯃꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯎꯔꯤꯖꯥꯝꯕ ꯉꯛꯄꯗ ꯊꯦꯡꯂꯤ꯫ ꯄꯣꯏꯔꯩꯈꯣꯝꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ "ꯏꯁꯨ, ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯍꯩ ꯑꯁꯤꯗꯤ? ꯃꯁꯤꯗꯤ ꯑꯩꯅ ꯐꯥꯎꯕ ꯍꯩꯇꯕ ꯃꯍꯩꯅꯤ꯫ ꯅꯄꯥ ꯏꯕꯨꯡꯉꯣ ꯈꯣꯃꯩ ꯃꯇꯣꯝꯇꯅ ꯍꯩꯕ ꯃꯍꯩꯅꯤ꯫ ꯃꯁꯤ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯖꯔꯤꯕꯅꯣ"? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯄꯣꯏꯔꯩꯈꯣꯝꯕ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩ, ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ꯫ "ꯏꯄꯨ, ꯑꯩꯁꯨ ꯈꯪꯗꯦ꯫ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯈꯨꯠ ꯑꯁꯤ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯩꯒꯤ ꯏꯁꯥꯗ ꯇꯧꯈꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯩꯒꯤ ꯈꯨꯕꯥꯛ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛꯅ ꯄꯥꯏꯔꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯁꯣꯟꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥ ꯑꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯕ, ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯋꯥꯕ ꯑꯃꯗꯤ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯄ ꯁꯥꯖꯤꯡ ꯍꯧꯕ ꯀꯌꯥ ꯑꯃ ꯇꯧꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯣ ꯃꯍꯥꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯃꯛ ꯁꯤꯈꯤꯕꯅꯤ꯫ ꯊꯕꯛ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯇꯧꯔꯝꯕꯅꯣ ꯈꯪꯗꯦ, ꯇꯧꯕꯇꯕꯨ ꯑꯣꯖꯥꯅ ꯇꯥꯛꯂꯤꯕ ꯃꯍꯩ ꯑꯗꯣ ꯈꯤꯇꯪ ꯍꯦꯛ ꯈꯪꯕꯒ ꯏꯁꯥ ꯏꯇꯣꯝꯇ ꯍꯥꯟꯅ ꯈꯪꯈ꯭ꯔꯕ ꯑꯃꯒꯨꯝ ꯃꯊꯪ ꯃꯊꯪ ꯈꯪꯉꯛꯏ꯫ ꯃꯗꯨꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯍꯩ ꯀꯌꯥ ꯑꯃꯁꯨ ꯑꯩꯒꯤ ꯈꯨꯝꯂꯦꯟ ꯃꯪꯂꯥꯟꯗ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯇꯥꯛꯄꯤꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯃꯊꯪ ꯃꯊꯪ ꯃꯁꯥ ꯃꯇꯣꯝꯇ ꯄꯪꯍꯩꯗ ꯍꯩꯔꯛꯂꯤꯕꯅꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯎꯔꯤꯖꯥꯝꯕꯅ "ꯐꯔꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯑꯩꯅ ꯇꯝꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯅꯍꯥꯛꯀꯤꯁꯨ ꯍꯩꯖꯕ ꯂꯩꯋꯥ ꯀꯌꯥ ꯍꯩꯗꯨꯅ ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯑꯊꯣꯏꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡꯕꯨ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯣꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯁꯦꯝ ꯁꯥꯔꯣ"꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩꯈꯣꯝꯕꯅ "ꯀꯔꯤ, ꯑꯩꯒꯤ ꯏꯄꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ ꯍꯥꯏꯕ"? "ꯃꯥꯅꯤ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯄꯥꯕꯨꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯤꯡꯒꯤ ꯆꯤꯡꯅꯨꯡ ꯑꯃꯗ ꯅꯪꯒꯤ ꯅꯄꯥꯕꯨꯡ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯃꯗꯣ ꯀꯣꯊꯣꯛꯂꯒ ꯅꯍꯥꯛꯅ ꯅꯄꯥꯕꯨꯡꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯗꯨꯅ ꯂꯩꯔꯝꯂꯦꯟꯗ ꯊꯥꯒꯗꯕꯅꯤꯀꯣ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯝꯕꯗ ꯄꯣꯏꯔꯩꯈꯣꯝꯕꯅ "ꯑꯗꯨꯗꯤ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫
matam maduta uri jambana athapada khudom bi thinduna tu ada uriba chawraba chingjaw wasidani napabung bu phum khibase wafam madu tabada poirei khombana adu warabadi kaligidama kana koina chalaka lothuk tibano ai haujimak chalaka lothuk luge haidi matam madu uri jambana hai apangba napabung bu phum khibado namu taibak oiba ikoina phum khibana tini khoyum laigi saktam loraba kangkuna phum khibani napabung bu phum khiba asi khoyum laiguna pangkan kallaba amaiba amana phum khibani timu lai musingna napabung bu phum matamda luraba kom chawraba pukri gumna sawna tawra matungda phumjin khribani lairon tilun kaya ma tawduna maramaduna nahakna ihing hingna tawrubada phangba kawba legadaba nati napabunggi masa aduta juling pharang changduna phumjin khribani maduna ha karigidamuktono haiba khangri adumna hairakpada poirei khomana ipu adugidamakati karisu khalunu aisu madubu kothokpa ngamanaba laiwa mantra khara makhaidi haijari adumna hairakpada uri jambana sumi khangpham thokpani haifam thokpani nahage napabung nangonda napabung haijariba mahi punamak nangonda su loina piramlibani phare amabu oire hauji makidi matang matam sari uredana nahana khajitang tawrubada asomdaki halakpana hilibase fare haujikti nangsu imungda changnasi matam mase thengjalakle asukta hairakpadagi poirei khomba amadi uri jamba yomlomda halakhi asomda kamdauri dubiyangjun du mahaki adukan khaba irei nonglei ama ngakthokiba maingal adupu mahana su uribani madu urubada mahaku takpi tambiriba malayam jaida onsinduna karino aina dukana thakhiba posak adubu anganba maibullamana punamak manghankhri maibuladu kanana thadoklibano haiduna hangi matam marutta malem jaina madu punamak nahangana yambani khanjariba poirei khombana tawriba ngaktani maibul aduna nangina nakta lakribasi nangi laibak yamna pharabani kariguma laklamba thoruklabadi madu ngakpa nahangna waga doribani maramaduna kanadi nahaki napabung bu phumliba mafam maduda nahangna chattuna napabung bu lawthokadabani adom na hairakpada dobiyangjunna ngasimak haujimak lawthokpa yagadra haidun hangi matam maduda malem jaina yaroi haujit nahak haibagi changwali nahangna masi punamak haige hairabati nahana kariguma thabak ama tawba tai adom na hairakpada dobiyangjunna kari tawgadabano haidun hangi matam maduda malem jaina adudi atei krishnati nahaki nasa asina jamna chawraba hingchai ektambagi saktam loraba laimu amabu kauthokadabani laimu asida nahakna haijagadabani aina khwaidagi haithoi singthoiba mahai punamak asi aingonda haihanbiu aduga haikraba mahai sing adubu kauhanbigino haidunu nahakna mangonda haigadabani matam maduda laimu aduna nangondagi tawriba thabak adugi mamal nirakani mamal adu nahakna piba ngamlabadi thabak khudimak mai pakna pangthokkedoribani nahana sukau kaukandaba misak am oirabadi aina takadoriba lewa mantra punamak asi nahakna khanglabadi nahakna poirei khomabu thengnaba inop no paroi adumna hairakpada dobiyangjunna mado thabak khudimak haujimak tawrasi aina aigi pabungbu kudak asida lawthoktuna haunabi matungina mathong mangam pangthokpa pami hairi wafam madu tabada malem jaina ngasigiri yararoi maramaduna nosu ngalaklagadore maramaduna nahak yumda hallo hayengdi kharangana tholu aduga thabak asi hauganaba tawsi hairi wafam maduta dobiyangjun su hoi haiduni yaraduna mayum lomda hanki somtana kamdauri malem jaina mahangna insinba thabak aduta dobiyangjunna su yarabadudati yamna haraujaki karigidamakta malem jaina dobiyangjunda insinduna lalasi amu hawalliba amati phumjin khraba kunjo amati khomaipu amokhanna lawthoktuna karigidamakta macha oiba singasida lawthoknabagidamакta insilibano masi punamak asi khangdriba uri jamba amadi dobiyangjun poirei khombas makoinati tawriba thabak asigi matangda makoidi karimata khangdabarina khomaisu mahake machanupa poirei khomana lawthoklaga mathau mangam pangthoknabani haiduna khalli aduga kunjobusu mahake machanupa dobiyangjunna lawthoklaga mathau mangam pangthoknabani haiduna khalli icham chamna duma khanaribani adubu masi punamak tawhalliba malem jaigi wakhalonda kari leiribagi haibududi makoina khangbanate asamna tawduna haujiti numit aduma hokri mathangi no ngalak labada khomaigi leiriba khungang haibadi
ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯂꯩꯔꯤꯕ ꯈꯨꯜꯂꯛ ꯑꯗꯨꯗ ꯉꯔꯥꯡ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯁꯥꯅꯔꯤ ꯀꯔꯤꯅꯣ ꯉꯔꯥꯡ ꯇꯧꯔꯛꯂꯤꯕ ꯑꯗꯨꯗꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯀꯝꯗꯧꯔꯤ ꯇꯨꯕꯤ ꯌꯥꯡꯖꯨꯡꯒꯤ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯉꯔꯥꯡ ꯊꯣꯛꯈ꯭ꯔꯤꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯅꯣꯡꯖꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯪꯅꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯌꯥꯝꯅ ꯃꯤꯄꯥꯏꯅꯔꯤ ꯃꯃꯥꯡꯉꯩꯗ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨ ꯑꯃꯨꯛ ꯍꯧꯔꯛꯂꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯣꯕꯤ ꯌꯥꯡꯖꯨꯟꯒꯤ ꯌꯨꯝꯗ ꯅꯣꯡꯃ ꯅꯤꯄꯥ ꯑꯃ ꯂꯥꯛꯈꯤ ꯃꯗꯣ ꯀꯧ ꯖꯨꯂꯤꯌꯥꯟꯒꯁꯨ ꯈꯪꯅꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯇꯧꯏ ꯗꯣꯕꯤ ꯌꯥꯡꯖꯨꯟꯗꯤ ꯆꯤꯡꯗ ꯁꯤꯡ ꯆꯜꯂꯨꯔꯒ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯀꯧ ꯖꯨꯂꯤꯌꯥꯟꯒ ꯅꯨꯄꯥ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯔꯩ ꯑꯃ ꯌꯦꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯕꯤ ꯌꯥꯡꯖꯨꯟ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯑꯣ ꯏꯕꯨꯡꯉꯣ ꯑꯁꯤꯔꯥ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥꯗꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯀꯧ ꯖꯨꯂꯤꯌꯥꯟꯅ ꯃꯥꯅꯤ ꯐꯔꯦ ꯅꯍꯥꯛꯁꯨ ꯅꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯔꯛꯄꯗ ꯅꯤꯄꯥ ꯑꯗꯨꯅ ꯃꯗꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯌꯨꯝꯗ ꯍꯟꯅꯤꯡꯕ ꯃꯇꯝꯗ ꯍꯟꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯣ ꯗꯣꯕꯤ ꯌꯥꯡꯖꯨꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯅꯪꯕꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯑꯩꯍꯥꯛ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯨꯔꯤꯕꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯊꯣꯡꯅꯕ ꯑꯗꯣ ꯑꯗꯣꯝꯅ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯤꯡ ꯁꯕꯨꯇ꯭ꯔ ꯍꯥꯏꯅ ꯀꯧꯏ ꯑꯩ ꯑꯁꯦ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯆꯤꯡ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗꯒꯤꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯉꯔꯥꯡ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯈꯪꯂꯦ ꯎꯔꯦ ꯃꯗꯣ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯍꯪꯂꯨꯒꯦ ꯍꯥꯏꯗꯨꯅ ꯆꯤꯡ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯅꯃꯥꯅꯆꯥ ꯆꯤꯡ ꯑꯁꯤꯗ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗꯤ ꯈꯪꯕꯨ ꯈꯪꯂꯨꯗ꯭ꯔꯦ ꯐꯔꯦ ꯅꯃꯥꯅꯆꯥ ꯑꯅꯤꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯆꯠꯇꯨꯅ ꯅꯈꯣꯏ ꯑꯅꯤꯕꯨꯁꯨ ꯑꯩꯅ ꯆꯪꯖꯐꯝ ꯄꯤꯗꯨꯅ ꯊꯝꯂꯒꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯃꯥꯅꯆꯥ ꯈꯛꯇꯃꯛ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏ ꯑꯁꯤꯗ ꯂꯩꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯃꯗꯨꯒꯤꯗꯃꯛ ꯊꯣꯏꯅ ꯈꯟꯕꯤꯔꯨꯔꯒꯅꯨ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯗꯨꯗ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯎꯕ ꯈꯨꯗꯤꯡ ꯀꯣꯏꯇꯥꯟ ꯇꯥꯟꯈꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯑꯩ ꯈꯨꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯥꯛꯈꯤꯗ꯭ꯔꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯧꯕꯨꯠꯇ꯭ꯔꯅ ꯃꯇꯝꯗꯣ ꯑꯩꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯥꯡꯐꯩ ꯆꯠꯂꯤꯉꯩꯗ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯦꯗꯅ ꯑꯩꯅ ꯅꯪꯒꯤ ꯄꯨꯝꯅꯃꯛ ꯐꯅꯅꯕ ꯁꯤꯟꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯧ ꯖꯨꯂꯤꯌꯥꯟꯅ ꯌꯥꯗꯦ ꯑꯩꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯖꯍꯧꯔꯒꯦ ꯅꯍꯥꯛ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯛꯄꯗꯒꯤ ꯁꯧꯕꯨꯠꯇ꯭ꯔꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯐꯔꯦ ꯅꯈꯣꯏꯅ ꯈꯖꯤꯛꯇꯪ ꯈꯨꯗꯣꯡ ꯊꯤꯔꯛꯄꯗ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯀꯗꯕꯅꯤ ꯑꯗꯨꯒ ꯇꯧꯒꯗꯕꯗꯤ ꯅꯈꯣꯏꯅ ꯆꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯨꯝꯖꯤꯟꯈ꯭ꯔꯕ ꯅꯈꯣꯏꯒꯤ ꯅꯄꯥꯕꯨꯡ ꯀꯨꯟꯆꯣ ꯀꯩꯗꯧꯅꯨꯡꯗ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯣꯏꯗꯕꯅꯤ ꯃꯍꯥꯛꯇꯣ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯔꯝꯂꯒ ꯁꯧꯕꯨꯠꯇ꯭ꯔꯗꯣ ꯆꯠꯈ꯭ꯔꯦ ꯁꯧꯕꯨꯠꯇ꯭ꯔꯅ ꯍꯦꯛ ꯆꯠꯈꯤꯕ ꯃꯇꯨꯡꯗ ꯀꯧ ꯖꯨꯂꯤꯌꯥꯟꯒꯤ ꯃꯅꯥꯛꯇ ꯗꯣꯕꯤ ꯌꯥꯡꯖꯨꯟꯗꯨ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯀꯔꯤꯅꯣ ꯏꯃꯥ ꯅꯤꯄꯥ ꯑꯁꯤꯅ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯔꯝꯂꯤꯕꯁꯤ ꯀꯔꯝꯅꯅꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯧ ꯖꯨꯂꯤꯌꯥꯟꯅ ꯅꯄꯥꯕꯨꯡ ꯀꯅꯥꯅ ꯐꯠꯇꯦ ꯍꯥꯏꯔꯤꯕꯅꯣ ꯅꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤꯗꯃꯛ ꯌꯥꯝꯅ ꯇꯧꯕꯤꯔꯝꯈ꯭ꯔꯕ ꯖꯥꯠꯅꯤ ꯈꯨꯜ ꯑꯁꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯂꯥꯏꯁꯪ ꯑꯆꯧꯕ ꯑꯃꯁꯨ ꯁꯥꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯏ ꯈꯣꯏꯔꯝꯍꯜꯂꯤꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯄ ꯑꯆꯧꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯂꯥꯌꯦꯡꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯈꯣꯏꯅ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡꯕꯨ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝꯅ ꯎꯔꯤ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯑꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯈꯨꯜ ꯑꯁꯤ ꯍꯥꯏꯕꯗꯤ ꯈꯣꯃꯩꯒꯤ ꯈꯨꯜ ꯑꯗꯨꯗꯒꯤ ꯂꯥꯟꯗꯥꯔꯛꯄ ꯈꯨꯗꯤꯡꯃꯛ ꯅꯄꯥꯕꯨꯡꯅ ꯉꯥꯛꯈꯤꯕ ꯉꯥꯛꯇꯅꯤ ꯅꯄꯥꯕꯨꯡꯅꯁꯨ ꯃꯊ꯭ꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯍꯣꯠꯅꯈꯤꯕꯅꯤ ꯃꯁꯥ ꯐꯥꯎꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯀꯠꯇꯨꯅ ꯐꯨꯝꯖꯤꯟꯗꯨꯅ ꯂꯩꯈ꯭ꯔꯤꯕ ꯑꯁꯤꯅꯤ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯗꯨꯛꯀꯝꯅ ꯍꯣꯠꯅꯈ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯃꯈꯣꯏꯅ ꯊꯥꯒꯠꯄ ꯑꯃꯗꯤ ꯂꯥꯛꯄꯒꯤ ꯃꯍꯨꯠꯇ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯔꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯅꯨꯡꯗ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯈꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯎꯔꯤꯖꯥꯝꯕꯅ ꯄꯣꯏꯔꯩ ꯈꯣꯝꯕꯗ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡꯅ ꯐꯨꯝꯂꯝꯕ ꯆꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯡꯖꯜꯂꯦ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯆꯠꯂꯒ ꯆꯤꯡ ꯑꯗꯣ ꯁꯦꯡꯗꯣꯛꯂꯨꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯆꯤꯡ ꯑꯗꯣ ꯅꯍꯥꯛꯅ ꯂꯥꯃꯩ ꯊꯥꯗꯨꯅ ꯑꯍꯥꯟꯕꯗ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯗꯣꯟꯗ ꯀꯥꯈꯠꯂꯒ ꯅꯄꯥꯕꯨꯡꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯆꯠꯇꯨꯅ ꯅꯄꯥꯕꯨꯡꯗ ꯍꯥꯏꯖꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯐꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯅꯄꯥꯕꯨꯡꯕꯨ ꯂꯧꯊꯣꯛꯄ ꯌꯥꯒꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯂꯧꯊꯣꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯇꯧꯕꯇꯕꯨ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯅꯍꯥꯛꯅ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯁꯤꯖꯤꯟꯅꯔꯣꯏꯗꯕꯅꯤ ꯅꯍꯥꯛꯀꯤ ꯃꯍꯩꯅ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯑꯗꯨꯗꯤ ꯊꯕꯛ ꯑꯗꯣ ꯍꯧꯖꯤꯛꯃꯛ ꯉꯁꯤꯃꯛ ꯇꯧꯔꯨꯔꯒꯦ ꯍꯥꯏꯔꯤ ꯃꯗꯨꯗ ꯎꯔꯤꯖꯥꯝꯕꯅ ꯌꯥꯗꯦ
ꯃꯗꯨꯒꯤ ꯑꯀꯛꯅꯕ ꯃꯇꯝ ꯑꯃ ꯂꯩꯒꯗꯕꯅꯤ ꯅꯄꯥꯕꯨꯡꯕꯨ ꯂꯥꯟ ꯇꯧꯗꯨꯅ ꯐꯨꯝꯈ꯭ꯔꯤꯕꯗꯨ ꯏꯉꯥ ꯏꯉꯦꯟꯒꯤ ꯃꯇꯝꯗꯅꯤ ꯃꯇꯝ ꯃꯗꯨꯗ ꯅꯍꯥꯛꯅ ꯆꯠꯇꯨꯅ ꯅꯄꯥꯕꯨꯡꯒꯤ ꯃꯍꯥꯛꯄꯨ ꯐꯨꯝꯖꯤꯜꯂꯤꯕ ꯆꯤꯡꯗꯣꯟ ꯑꯗꯨꯗ ꯆꯠꯇꯨꯅ ꯅꯄꯥꯕꯨꯡꯕꯨ ꯂꯧꯊꯣꯛꯀꯗꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯄꯥꯕꯨꯡꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯐꯠꯇꯕ ꯑꯃ ꯑꯣꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯂꯧꯊꯣꯛꯂꯨꯕꯗꯒꯤ ꯐꯔꯦ ꯃꯇꯝ ꯃꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯪꯒ ꯑꯩꯒ ꯃꯍꯩ ꯇꯝꯗꯨꯅ ꯑꯃꯗꯤ ꯑꯇꯣꯞꯄ ꯍꯤꯔꯝꯒꯤꯗꯃꯛ ꯇꯧꯒꯗꯕꯅꯤ ꯃꯔꯝ ꯑꯁꯤꯗ ꯅꯪꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯅꯍꯥꯛꯅ ꯅꯅꯥꯎꯄꯥꯅꯤ ꯈꯟꯖꯔꯤꯕ ꯗꯣꯕꯤ ꯌꯥꯡꯖꯨꯟ ꯍꯥꯏꯕ꯭ꯔꯥ ꯃꯗꯨ ꯍꯥꯟꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯃꯍꯥꯛꯄꯨ ꯂꯣꯏꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯖꯒꯅꯤ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯤ ꯈ꯭ꯋꯥꯏꯒꯤ ꯑꯍꯥꯟꯕꯗꯗꯤ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯂꯧꯊꯣꯛꯄ ꯑꯁꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯎꯔꯤ ꯆꯥꯝꯕꯅ ꯄꯣꯏꯔꯩ ꯈꯣꯝꯕꯗ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯔꯛꯈꯤ ꯏꯕꯨꯡꯉꯣ ꯄꯣꯏꯔꯩ ꯈꯣꯝꯕ ꯅꯍꯥꯛ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯂꯩꯔꯦꯗꯣ ꯃꯔꯝ ꯑꯗꯨꯅ ꯁꯦꯟ ꯊꯨꯝꯒꯤ ꯃꯇꯥꯡꯗꯁꯨ ꯅꯍꯥꯛ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯤꯜꯂꯝꯂꯒꯅꯤ ꯃꯃꯥꯡꯊꯛꯇ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡꯅ ꯉꯝꯈꯤꯗ꯭ꯔꯕ ꯊꯕꯛ ꯑꯃꯈꯛ ꯂꯩ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯍꯥꯛꯄꯨ ꯑꯃꯨꯛꯇꯪ ꯆꯥꯡꯌꯦꯡ ꯇꯧꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯀꯔꯤ ꯊꯕꯛꯅꯣ ꯊꯕꯛ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯀꯟꯅꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯎꯔꯤ ꯖꯥꯝꯕꯅ ꯍꯦꯔꯥ ꯊꯕꯛ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯐꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯍꯥꯏꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯑꯃꯥꯏꯕ ꯑꯃꯠꯇꯅ ꯐꯪꯈꯤꯗ꯭ꯔꯤ ꯅꯄꯥꯕꯨꯡ ꯐꯥꯎꯕ ꯃꯥꯏꯊꯤꯔꯒ ꯇꯣꯛꯈ꯭ꯔꯤꯕꯅꯤ ꯑꯗꯨꯅ ꯅꯍꯥꯛꯁꯨ ꯑꯃꯨꯛꯇꯪꯗꯤ ꯆꯥꯡ ꯌꯦꯡꯒꯦꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯎꯔꯤ ꯖꯥꯝꯕꯅ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯑꯩꯅ ꯈꯪꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯄꯥꯠ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯁꯦ ꯂꯧꯊꯣꯛꯇꯨꯅ ꯅꯍꯥꯛꯅ ꯅꯪꯒꯤ ꯅꯔꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯃꯗꯨ ꯅꯍꯥꯛꯄꯨ ꯑꯃꯨꯛꯇꯪ ꯆꯥꯡꯌꯦꯡ ꯌꯦꯡꯒꯦꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯀꯔꯤ ꯏꯁꯤꯡꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯩꯕ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯑꯔꯨꯕ ꯊꯕꯛ ꯑꯃꯇꯪ ꯌꯦꯡꯅꯤꯡꯗꯨꯅ ꯂꯥꯛꯂꯕꯅꯤ ꯏꯄꯨ ꯑꯗꯨꯗꯤ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯅꯣ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯁꯤꯗꯥꯏꯗ ꯂꯩꯔꯤꯕ ꯄꯥꯠ ꯑꯁꯤꯕꯨꯔꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯎꯔꯤ ꯖꯥꯝꯕꯅ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯈꯣꯡꯆꯠ ꯑꯃ ꯆꯠꯂꯕ ꯃꯇꯨꯡꯗ ꯂꯩꯕ ꯄꯥꯠ ꯑꯃꯗꯅꯤ ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯥꯏꯕ ꯀꯌా ꯊꯋꯥꯏ ꯊꯥꯈ꯭ꯔꯤ ꯑꯗꯨꯒ ꯉꯝꯗꯗꯨꯅ ꯀꯥꯔꯛꯄꯅ ꯀꯣꯡꯒꯥꯏꯅꯤ ꯅꯄꯥꯕꯨꯡꯁꯨ ꯉꯝꯈꯤꯗꯦ ꯇꯧꯒꯗꯕꯨ ꯍꯥꯏꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯅꯍꯥꯛꯅ ꯐꯪꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯃꯨꯛꯇꯒꯤ ꯍꯦꯟꯕ ꯌꯥꯗꯦ ꯑꯍꯥꯟꯕ ꯈꯣꯡꯆꯠꯇ ꯃꯥꯏꯊꯤꯔꯕꯗꯤ ꯅꯍꯥꯛ ꯑꯅꯤꯁꯨꯕ ꯈꯣꯡꯆꯠ ꯆꯠꯄ ꯌꯥꯔꯔꯣꯏ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯆꯠꯂꯨꯔꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯁꯤꯒꯗꯧꯔꯤꯕꯅꯤꯀꯣ ꯑꯍꯥꯟꯕ ꯈꯣꯡꯆꯠ ꯑꯗꯨꯅ ꯑꯔꯣꯏꯕꯁꯨ ꯑꯣꯏꯒꯗꯕꯅꯤ ꯃꯗꯨꯗ ꯅꯍꯥꯛꯅ ꯐꯪꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯑꯩ ꯁꯣꯏꯗꯅ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯑꯩꯁꯨ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯃꯊꯧ ꯇꯥꯔꯤꯕꯅꯤ ꯍꯥꯏꯔꯤ ꯑꯁꯣꯝꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯌꯥꯅꯔꯕꯗ ꯄꯣꯏꯔꯩ ꯈꯣꯝꯕꯗ ꯎꯔꯤ ꯖꯥꯝꯕꯅ ꯐꯔꯦ ꯏꯉꯥ ꯏꯉꯦꯟ ꯃꯇꯝꯗꯣ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤ ꯄꯥꯠ ꯑꯗꯨꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯈꯔ ꯆꯠꯊꯣꯛꯂꯨꯔꯁꯤ ꯂꯥꯡꯐꯩ ꯆꯠꯂꯨꯔꯁꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯇꯨꯅ ꯄꯣꯔꯛꯂꯕꯗꯤ ꯑꯩꯒꯤꯁꯨ ꯅꯪꯒꯤꯁꯨ ꯀꯥꯟꯅꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯄꯥꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯑꯩꯁꯨ ꯃꯃꯥꯡꯊꯛꯇ ꯃꯗꯨꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕ ꯂꯩꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯍꯣꯏ ꯑꯃꯕꯨ ꯑꯣꯏꯔꯤ ꯑꯩꯅ ꯊꯕꯛ ꯑꯗꯣ ꯀꯝꯗꯧꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯏꯄꯨꯅ ꯇꯥꯛꯄꯤꯌꯨ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯄꯥꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯍꯪꯉꯤ ꯃꯗꯨꯗ ꯎꯔꯤ ꯖꯥꯝꯕꯅ ꯊꯥꯏꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯟ ꯇꯧꯔꯛꯄꯗꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯟꯕꯗ ꯍꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯈꯤꯕ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯍꯤ ꯑꯗꯨ ꯂꯥꯟ ꯇꯧꯔꯛꯄꯗ ꯀꯥꯏꯕꯗꯒꯤ ꯄꯥꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯨꯞꯇꯨꯅ ꯂꯩꯈꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤꯕ ꯁꯅꯥꯁꯤꯡ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯈꯨꯜꯂꯨꯒꯗꯧꯔꯤꯕꯁꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩ ꯈꯣꯝꯕꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯗꯨꯅ ꯄꯣꯏꯔꯩ ꯈꯣꯝꯕ ꯑꯃꯗꯤ ꯎꯔꯤ ꯖꯥꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯣꯏꯔꯩ ꯈꯣꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯑꯌꯨꯛ ꯑꯉꯟꯕ ꯑꯃꯗ ꯎꯔꯤ ꯖꯥꯝꯕ ꯑꯃꯗꯤ ꯄꯣꯏꯔꯩ ꯈꯣꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯁꯥꯟꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯤꯉꯩ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯗꯣꯕꯤ ꯌꯥꯡꯖꯨꯟꯗꯨ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯅ ꯐꯨꯝꯂꯤꯕ ꯆꯤꯡꯒꯤ ꯆꯤꯡꯊꯛ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯃꯄꯥꯕꯨꯡꯅ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯕꯅꯤ ꯗꯣꯕꯤ ꯌꯥꯡꯖꯨꯡꯅ ꯆꯤꯡꯊꯛ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯕꯨ ꯍꯧꯗꯨꯅ ꯂꯩꯔꯝꯃꯤ
ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨ ꯎꯕꯗ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯉꯍꯥꯟ ꯃꯈꯩꯕꯨ ꯈꯪꯕꯨ ꯈꯪꯂꯨꯗꯦꯅꯦ ꯃꯁꯤꯒꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯡꯅ ꯆꯥꯎꯅ ꯐꯖꯅ ꯍꯧꯈ꯭ꯔꯦꯗ ꯑꯗꯨꯝꯅ ꯍꯥꯏꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯃꯛꯀꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯟꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯏ ꯃꯇꯝ ꯑꯗꯨꯗ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯨꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯈꯤꯗꯦ ꯃꯁꯤꯗꯒꯤꯗꯤ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯈꯪꯏ ꯆꯤꯡ ꯑꯁꯤꯒꯤ ꯆꯤꯡꯈꯣꯡ ꯑꯃꯗꯤ ꯆꯤꯡꯊꯛ ꯆꯤꯡꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯇꯤꯟꯃꯨ ꯂꯩꯃꯨ ꯃꯌꯥꯝꯅ ꯁꯧ ꯁꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯈꯪꯏ ꯃꯇꯝ ꯑꯗꯨꯗ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯍꯧꯔꯤꯕ ꯆꯤꯡꯒꯤ ꯆꯤꯡꯗꯣꯟ ꯑꯗꯨꯗꯒꯤ ꯌꯦꯡꯈꯤꯕꯗ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯆꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯍꯧꯕꯗꯨ ꯃꯍꯥꯛꯅ ꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯑꯇꯩ ꯑꯇꯩ ꯆꯤꯡ ꯑꯁꯤꯒꯤ ꯃꯇꯣꯟꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯠꯇ ꯍꯧꯗꯦ ꯑꯗꯨꯗꯨꯒ ꯆꯤꯡ ꯑꯁꯤꯒ ꯑꯁꯣꯝꯒꯤ ꯂꯩꯔꯤꯕ ꯆꯤꯡ ꯑꯁꯤꯒ ꯆꯤꯡ ꯑꯁꯤꯒꯤ ꯃꯇꯣꯟꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯅꯤ ꯍꯧꯔꯤ ꯃꯗꯣ ꯏꯄꯨ ꯃꯥꯂꯦꯝꯖꯥꯏꯅ ꯍꯥꯏꯕ ꯆꯨꯝꯕ ꯌꯥꯏ ꯑꯗꯨꯒ ꯍꯦꯟꯅ ꯉꯛꯂꯤꯕꯅ ꯆꯤꯡ ꯑꯁꯤꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯗꯤ ꯃꯁꯥ ꯃꯔꯦꯡ ꯏꯐꯟ ꯐꯟꯗꯦ ꯑꯗꯨꯒ ꯃꯅꯥꯁꯨ ꯏꯀꯪ ꯏꯀꯪ ꯀꯪꯕꯒꯨꯝ ꯇꯧꯔꯤ ꯃꯅꯥ ꯏꯄꯨꯡ ꯄꯨꯡꯗꯦ ꯑꯗꯨꯒ ꯑꯁꯣꯝ ꯊꯪꯕꯗ ꯍꯧꯔꯤꯕ ꯈꯣꯕꯩꯕ ꯐꯨꯝꯈꯤ ꯍꯥꯏꯔꯤꯕ ꯆꯤꯡꯒꯤ ꯆꯤꯡꯗꯣꯟ ꯑꯁꯤꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯅ ꯀꯌꯥꯗ ꯃꯍꯧ ꯃꯀꯥ ꯐꯟꯅ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯡ ꯑꯃꯗꯤ ꯃꯅꯥ ꯄꯨꯡꯅ ꯀꯌꯥꯗ ꯅꯤꯡꯊꯤꯅ ꯍꯧꯔꯤꯕ ꯑꯃꯔꯣꯝꯗ ꯌꯦꯡꯂꯨꯔꯒꯕꯨꯗꯤ ꯃꯁꯤꯒꯤ ꯆꯤꯡ ꯑꯁꯤꯗꯤ ꯏꯅꯤꯟ ꯈꯔ ꯂꯩꯕꯅꯤ ꯃꯗꯨꯅ ꯑꯣꯏꯔꯝꯕꯁꯨ ꯇꯥꯏ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯅ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯉꯁꯤ ꯍꯌꯦꯡ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯧꯊꯣꯛꯂꯒꯅꯤ ꯑꯁꯨꯝꯅ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯑꯁꯨꯝ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯀꯣꯏꯂꯩ ꯂꯩꯅꯅ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯑꯔꯥꯞꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤꯕꯗꯣ ꯎꯏ ꯃꯗꯨ ꯎꯕꯗ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯀꯅꯥꯅꯣꯅꯦ ꯑꯩꯕꯨ ꯑꯔꯥꯞꯄꯗ ꯌꯦꯡꯂꯤꯕꯁꯤꯕꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯤ ꯗꯣꯕꯤ ꯌꯥꯡꯖꯨꯟ ꯏꯉꯛ ꯉꯛꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯅ ꯁꯨꯝ ꯌꯦꯡꯉꯝꯂꯒ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯈꯠꯂꯛꯄꯗ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯠ ꯂꯩꯁꯟꯈꯤꯕꯗꯨ ꯃꯍꯥꯛꯅ ꯎꯕꯗꯒꯤ ꯃꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯈꯪꯂꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕꯗꯨ ꯃꯤꯗꯤ ꯅꯠꯇ꯭ꯔꯤ ꯈꯣꯌꯨꯝ ꯂꯥꯏ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯌꯥꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗ ꯆꯦꯟꯈꯠꯂꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗꯨ ꯍꯦꯛ ꯌꯧꯕꯒ ꯑꯀꯣꯏꯕꯗꯨꯗ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯗꯣꯕꯤ ꯌꯥꯡꯖꯨꯟ ꯁꯥꯎꯅꯤꯡꯈꯤꯕꯅ ꯆꯤꯡꯃꯥꯏ ꯑꯗꯨꯒꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯃꯥꯏꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯆꯤꯡ ꯂꯩꯕꯥꯛꯁꯤꯡ ꯑꯗꯣ ꯃꯈꯨꯠꯅ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯇꯨꯅ ꯈꯔ ꯐꯨꯂꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯄꯥꯏꯈꯠꯂꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯑꯃ ꯁꯨꯡꯗꯨꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯆꯥꯏꯊꯣꯛꯈꯤ ꯑꯗꯨꯃ ꯆꯥꯏꯊꯣꯛꯂꯨꯕꯗ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯝꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯂꯥꯎꯅ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡꯂꯣꯝꯗ ꯆꯦꯟꯊꯈꯤ ꯑꯗꯨꯝꯅ ꯆꯦꯟꯊꯈꯤꯕ ꯑꯗꯨꯗ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯍꯧꯖꯤꯛꯇꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕꯗꯣ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯆꯦꯟꯊꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯂꯩꯍꯧꯔꯤꯕ ꯌꯨꯝ ꯑꯗꯨꯗꯁꯨ ꯁꯣꯏꯗꯅ ꯆꯦꯟꯊꯔꯝꯂꯒꯅꯤ ꯃꯔꯝꯗꯤ ꯌꯨꯝ ꯑꯗꯣ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯃꯥꯏꯗ ꯁꯥꯕꯅꯤꯅ ꯃꯔꯝ ꯑꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯑꯩ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯌꯧꯗꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯗꯣꯕꯤ ꯌꯥꯡꯖꯨꯟ ꯈꯣꯡꯂꯩ ꯊꯨꯅ ꯃꯃꯥꯒꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯆꯦꯟꯊꯔꯛꯈꯤ ꯑꯁꯨꯝꯅ ꯆꯦꯟꯊꯔꯛꯄꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄ ꯑꯗꯨꯗ ꯌꯨꯝ ꯌꯧꯔꯤ ꯌꯨꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯏꯃꯨꯡꯒ ꯆꯪꯁꯤꯜꯂꯛꯄꯗ ꯃꯍꯥꯛꯅ ꯀꯧꯕ ꯖꯨꯂꯤꯌꯥꯟꯗꯣ ꯑꯉꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯕꯗꯨ ꯎꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ